ꯊꯥꯒꯠ ꯏꯁꯩ 15 ꯍꯦ ꯖꯦꯍꯣꯚꯥ, ꯀꯅꯥꯅ ꯅꯍꯥꯛꯀꯤ ꯐꯤꯌꯨꯝꯗ ꯂꯩꯕ ꯌꯥꯒꯅꯤ? ꯀꯅꯥꯅ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯆꯤꯡꯗ ꯇꯨꯡ ꯀꯣꯏꯅ ꯂꯩꯕ ꯌꯥꯒꯅꯤ? ꯄꯨꯛꯆꯦꯟ ꯇꯤꯡꯅ ꯆꯠꯂꯤꯕ, ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯛ ꯇꯧꯕ, ꯃꯊꯃꯣꯏꯗ ꯑꯆꯨꯝꯕ ꯉꯥꯡꯕ, ꯃꯍꯥꯛꯀꯤ ꯂꯩꯇꯣꯟꯅ ꯃꯤꯋꯥ ꯉꯥꯡꯗꯕ, ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯗ ꯐꯠꯇꯕ ꯇꯧꯗꯕ, ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯆꯩꯔꯨꯗꯕ, ꯃꯍꯥꯛꯀꯤ ꯃꯤꯠꯅ ꯐꯠꯇꯕ ꯃꯤ ꯑꯗꯨ ꯊꯧꯁꯥꯗꯕ, ꯑꯗꯨꯕꯨ ꯖꯦꯍꯣꯚꯥꯕꯨ ꯀꯤꯕ, ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ, ꯋꯥꯁꯛꯂꯒ ꯃꯁꯥꯒꯤ ꯑꯃꯥꯡꯕ ꯂꯥꯛꯂꯕꯁꯨ ꯍꯣꯡꯗꯕ, ꯃꯍꯥꯛꯀꯤ ꯁꯦꯟꯗꯣꯏ ꯆꯥꯅꯕ ꯃꯍꯥꯛꯀꯤ ꯁꯦꯟ ꯄꯨꯊꯣꯛꯇꯕ, ꯃꯔꯥꯟ ꯂꯩꯖꯗꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯋꯥꯅꯣꯝꯁꯦꯜ ꯂꯧꯗꯕ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯂꯦꯡꯍꯟꯕ ꯉꯝꯂꯔꯣꯏ꯫